Manipur Imara. ꯑꯩꯅ ꯊꯝꯖꯅꯤꯡꯕꯗꯤ ꯃꯟ ꯀꯤ ꯕꯥꯠ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯖꯤꯒꯤ ꯃꯥꯒꯤ ꯃꯟ ꯀꯤ ꯕꯥꯠ ꯃꯥꯒꯤ ꯊꯃꯣꯏꯗꯒꯤ ꯊꯣꯛꯂꯛꯄ ꯃꯅꯤꯄꯨꯔ ꯏꯃꯥꯅ ꯃꯤꯌꯥꯝ ꯄ꯭ꯔꯖꯥꯒꯤꯗꯃꯛꯇ ꯐꯅꯕ ꯁꯤꯜꯂꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯦꯡꯕꯤꯔꯛꯂꯤꯕ ꯏꯃꯥ ꯏꯆꯥ ꯃꯌꯥꯝꯕꯨ ꯌꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯚꯥꯔꯠꯇ ꯂꯩꯕ ꯅꯨꯄꯤꯁꯤꯡ ꯂꯩꯔꯤꯕ ꯏꯃꯥ ꯏꯆꯥ ꯏꯆꯦꯁꯤꯡ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯃꯈꯣꯏꯗ ꯏꯝꯄꯥꯋꯔꯃꯦꯟ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗꯁꯨ ꯍꯟꯗꯛꯀꯤ ꯍꯦꯛ ꯑꯅꯧꯕ ꯒꯣꯚꯔꯟꯃꯦꯟꯠ ꯁ꯭ꯔꯤ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯗꯅ ꯍꯦꯛ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯗꯒꯤ ꯑꯍꯥꯟꯕ ꯁ꯭ꯀꯤꯝ ꯏꯃꯥ ꯏꯕꯦꯜꯁꯤꯡꯒꯤ ꯈꯟꯒꯠꯂꯤꯕꯁꯤ ꯋꯨꯃꯦꯟꯁ ꯏꯝꯄꯥꯋꯔꯃꯦꯟꯠꯒꯤꯗ ꯀꯦꯟꯗ꯭ꯔ ꯑꯃꯗ ꯅꯨꯄꯤ 60,000 ꯑꯩꯈꯣꯏ ꯃꯇꯦꯡ ꯇꯦꯡꯕꯥꯡꯕꯒꯤ ꯑꯗꯨꯁꯨ ꯇꯧꯒꯅꯤ ꯉꯁꯥꯏ ꯑꯩꯈꯣꯏ ꯉꯔꯥꯡ ꯅꯍꯥꯟꯗꯤ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝ ꯁꯨꯝ ꯎꯅꯕꯗ ꯍꯥꯏꯅꯕ ꯇꯥꯟꯅꯔꯤꯕ ꯑꯗꯨꯁꯨ BJPꯒꯤ ꯁ꯭ꯀꯤꯝꯅꯤ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯉꯥꯛꯇꯅꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯩꯃꯤꯟꯅꯔꯕ ꯍꯥꯏꯁꯤꯗꯤ ꯉꯥꯏꯍꯥꯛ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯅꯕꯗ ꯋꯥꯈꯜ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯈ꯭ꯔꯀꯥꯟꯗ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯤꯕꯨ ꯀꯟꯒꯗꯧꯔꯤꯕ ꯏꯔꯝꯗꯝ ꯚꯥꯔꯠ सिबु कन्गदुरबसी कर्म पार्टी नो हाय ये मतमदा BJP हाय पार्टी सदा अतोप लेते ꯑꯩꯅ ꯊꯝꯖꯅꯤꯡꯕꯗꯤ ꯃꯟ ꯀꯤ ꯕꯥꯠ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯚꯥꯔꯠꯀꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯒꯤ ꯋꯥꯔꯣꯜꯅꯤ ꯋꯥꯔꯣꯜꯁꯤ ꯀꯔꯝꯕ ꯋꯥꯔꯣꯜꯅꯣ ꯍꯥꯏꯔꯒꯗꯤ ꯃꯍꯥꯛꯅꯁꯨ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯁꯤ ꯚꯥꯔꯠꯀꯤ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯇ ꯐꯣꯡꯗꯣꯛꯄ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏ ꯚꯥꯔꯠꯇ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯁꯨ ꯌꯥꯎꯅ ꯑꯩꯈꯣꯏꯅꯁꯨ ꯃꯉꯣꯟꯗ ꯑꯩꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯁꯤꯌꯔ ꯇꯧꯕ ꯂꯦꯇꯔ ꯑꯗꯨꯃꯛ ꯊꯥꯔꯒ ꯃꯍꯥꯛꯅ ꯑꯗꯨ ꯃꯁꯥꯅ ꯎꯔꯒ ꯃꯁꯩꯁꯤꯗ ꯂꯦꯇꯔꯁꯤꯡꯁꯤ ꯌꯦꯡꯉꯀꯥꯟꯗ ꯚꯥꯔꯠꯀꯤ ꯑꯣꯏꯅ ꯀꯥꯟꯅꯕ प्रजासिंदा कानबा पीगदबा अदुगुम्बा वारोलसिंगसि लौखलअकांदा प्रजासिंदा महाकना कोगी था खुदिंगी अरोइबा नोमाइजिंगदा प्रजासिंदा हाइबसिंग असे खंगहनबने थांगा कॉन्स्टिट्यूएंसी की मनुंगसिदा इबेमा मिंगोइना पंजरबदा तोंब्रम विजया शांति देवी महाक मसामक्सि थंबागी मखोक्तगी लंग पुथोई हाइदना महाकना इहान हाना भारत सिनबा तुंगना खंगिबा अदुगा लोइनना अइखोइगे अदुमा 26 जनवरी दा टेब्लोदा थोकपा मतमदा अदुगुम्बा कॉन्स्टिट्यूएंसी सिदगी इचानुपी अमा भारत की मफम खुदिंगदा पुनमकना खंगबा ngamgiba haibase sigumba प्रधान मंत्री की मन की बात हाइबा वाफम मसिना अखोई भारत सिनबा थुंगना मा की ममिंग असि चटखिबनि हाइबसे मसे अखोई पुनमकना खंगनाय दुंगासी भावदा भारतीय जनता पार्टी ना अखोई फिरेपमा चपचाना लेपगा भारत की प्रधानमंत्री नसु मणिपुर मचेत अमता ताबा यारोय हाइदना लेपदना लैबसिनी सोच का पता चलता है। दिल्ली के शंख गुप्ता का सुझाव है कि ग्रामीण क्षेत्रों में खेल प्रतिभाओं की पहचान के लिए बारिश की हर बूंद को सहेजने का निर्णय किया। कहीं बरसात के जल को सहेजने के लिए प्रयास किया जा रहा है। अमृत सरोवर अभियान के तहत भी देश भर में करीब 70,000 अमृत सरोवर बनाए गए हैं। बहुत कम हो गई है। मेरे प्यारे देशवासियों, आत्मनिर्भर बनना है। ओडिशा के संबलपुर की सुजाता भुयान जी, उनका हौसला अडिग था। केवल 2-3 वर्ष के भीतर उन्होंने आज एक अच्छा कोल्ड स्टोरेज हो रहा है। मैं एक बार फिर फिशरीज सेक्टर से कोने कोने में दिखने लगा। इस योजना की वजह कम करें और जैसा मैंने पहले भी कहा है, घरों की छत पर वाटर हार्वेस्टिंग स्ट्रक्चर बनाए गए। आपके विचार, आपके अनुभव इस कार्यक्रम को लगातार बेहतर बनाने की प्रेरणा देते हैं। आपकी एक छोटी सी कोशिश स्वस्थ रहे, खुश रहे। बहुत बहुत धन्यवाद।